Leishabi ama Marirak Chellaba Matungda Nongmei Kaptuna Hatkhiba Meeoi jail the Thajinkhre Thobal district Tentha Mathak Laikai dage Ningthogzam Manigi Machanupi Leishabi Lanthoibi Elais Ichanbu Marirak Chellaba Matungda Mamang Thagi Kungi Ahingda Sabungkhok Khunouda Leiba Chekon amada single barrel Nongmei Makokta Kaptuna Hatkhiba the Senaba Soibam Laikai Ahongai Ledaktagi Thangembam Asok Mitai Chahi Kun Manga Apokpa KH Naran Maitai Ngasi Chief Judicial Magistrate Imphal East ki Court na Judicial Custody da remand tawkhre Thokdok aduga mari lainana laikhidrabi Leishabi asigi apokpa N Money na file tawrakiba report ki matungina Yangang Pokpi Police Station na case FIR number 3/3 of 2022 under section 302 34 IPC amasung 27 Arms Act register tawduna lakhotkibani aduga case asiga mari lainana mahakpu mamang thagi kunmathoi ge Ayuk angan bapung mangarom tarak pada phagatuna court puthok laba matung ngarang phawba police custody da remand lawduna thamlakhibane aduga ngarang na mahaki police custody remand gi matam loiraduna police ki maikei dagi judicial custody remand prayer tawraduna puthorokhiba da court na su ayaba piraduna tha asigi taraga manga phawba judicial custody remand tawkhibane banba yabade ngarang mahakpu police na court ta judicial custody remand prayer tawraduna puthorokhiba da court na phongdokhiba wafam singi manung channa mahak Mayum makai panduna macha ni leirabane adubu mahaka nungsinabani hairibe laikhidraba Leishabi asiga mamang thakta ahumlak senkhiba matamdasu makhoigi ahalaman singna khaidoknaduna lakhe aduga khwaidagi ikon kona mamang thagi tarukta marirak suba oina chelaba matungda Meeoi asige sabungkhok khunouda leiba brickfield da makhoi ani laiminaraba matungda laikhidrabi Leishabi asige Maikaidagi mahaka yumban minanabagi luhongbagi thoram pangthoknaba taksilakhe loinana karigumba luhongdrabadi mahakpu mi neklaga halangani haina phongdorokpadage makhoi anigi marakta ningai sangdanaba thoraktuna mahaki apokpa KH Naran gi mingda leiba license gun single barrel na kapani haina masana yazare haina su police ki maikaidagi court ta phongdokhe saji asemba kilogram taraga mathoiga konana fakhiba Meeoi police custody da remand lawkhre Manipur government ki Central Forest Division ge Divisional Forest Officer Sadar East Range na Laukhatpa Wildlife Offense Case number POR CFD 2022/8869 of 2022 ga mari lainana saji ni singnaba atekpa wildlife ki mid kilogram taraga mathoirom ga konana Sekmaijin Thongkhongdagi fakhiba Meeoi adu ngarang Chief Judicial Magistrate Imphal West District Alek Muibagi court na tha asigi manga phauba numit mangani gi custody remand pikre government ki loisang sing school sing ngan na ka pa hore school suti thabagi matam manadavana chauna khudong chadaba mayok na halle Manipur government na thokiba order amagi matungina ngarang April amadagi government ki loisang sing ayuk pung 8 dagi ka ba honare mahi loisang sing na pung 9 dagi class hore adubu school suti thabagi matam manadavana chauna khudong chadaba mayok na halle Imphal War Cemetery nahasingi mayai kaba drug sisinapam oiduna leire Imphal gi Diula Land da leiba Imphal War Cemetery haina khangnariba mafam ase mafam kayadagi lakpa chahi nauriba naha amade miyai chalaba Meeoi kayagi mayai kaba chinjak number 4 chafam oiduna leibagi mami tare Imphal mayol maktada leiriba mafam ase malemgi anisuba lanjaw gi saruk ama oikhiba Battle of Kohima amadi Imphal gi laikhidraba lanmi kayagi ningsing khubam oina Commonwealth War Graves Commission na chalaiduna thamnak livade yamna laibak thibadi mafam asida achikpagi khudong chaba lawduna Manipur gi mafam kayadagi mayai kaba chinjak heroin number 4 amade lona yadaba tablet kaya chaba Meeoi singge yamna nungaiba thingbinaba leitaba mafam amagumna miyamna unarakle hairiba mafam asi anisuba lanjawda laikhidraba lanmi lising amaga chatruk henbaromge ningsing khubam leire cemetery asigi manung thangba getta Sangthok sangsin tawbada lanai security service ki personnel kharana ngaktuna leirabasu mapan thangba gate asidade kana amata na ngak senba leitre masina maram oiduna campus asida changduna nahasingna nisat sasinbana chingba thawongsing chathabada maning tamba mafam ama oire malemgi mafam kayadagi lakpa lamkoiba singna Manipur yawrakpa matamda Imphal gi War Cemetery asi yengnaba honariba mafam amasu oiribane adubu malemgi mafam kayadagi lakpa lamkoiba singna cemetery asi yawrakpa matamda lairamliba phibam asi khangba mikupta yamna chaungna ninghannaba amade lamdam asibu hangoi tukatchana ukhiba yabagi phibam amada leire matam sangna mayai kaba chinjak sisinaba singi mafam oiduna leire haibasi laingakna khangjinadabagum natraga lumna lawdabagi mawong amada athingba amata pidana thambada maikai kayadagi miyamna nungaitaba wafam kaya thamnarakpa leptre
Zoological Garden Hankre Manipur COVID-19 की अहानबा वेब संदोखिबा मतम कुमजा 2020 की मार्च तरागा तरुक की थोंग लोलगा लाखिबा इम्फाल गे इरोई सेंबदा लैबा Zoological Garden ngarangdagi हांखरे ngasi nong mapan ba chairauba numitasu zoo asi hangane Manipur da haukiba numit taraga ni thoini da petrol diesel gi mamal lupa 3 ki mathakte hengat khre laibak asida commercial LPG gi mamal lupa 9 ke yankhai hengat khre Manipur da haukiba numit taraga ni thoini da petrol gi mamal lupa 3 ka paisa yankhai ga nipan amasung diesel na lupa 3 ka paisa mari gi changda hengat khibada ge lamdam asigi miyam khamtheng na awaba mayok na re amarom da laibak asida commercial LPG gi mamal cylinder ama refill tawbada lupa 9 ga yankhai hengat khre kg taraga mapan gi cylinder refill tawbagi mamal lupa 2,000 ga 950 yaure army gi gari sing check tawnaba Meghalaya High Court na khangan khre Army की गाड़ी सिंह हाना मांगजोंगना खंगन बतौदना मरी लेनब सिंगना ड्रग पुरकप्रा हाइना चेक तौननबा मेघालय हाई कोर्ट की जस्टिस संजीव बैनर्जी अमदी जस्टिस W डेंगडोगी डबल बेंच न खंगन खरे पावसिन हाई हिरम असिगा मरी लेनना PIL अमा मेघालय स्टेट कमीशन फॉर प्रोटेक्शन ऑफ चाइल्ड राइट्स की हानगे चेयरपर्सन M खारकोरगोरना स्टेट ऑफ मेघालय की मथक्ता थारखिबने केस असि मखा चथरकपोइना मार्च 15 द हाई कोर्ट ऑफ मेघालय ना ऑर्डर असि थोक्तुना आर्मी की गाड़ी सिंगदा चेक तौनब खंगन खिबने केस असि की पिटिशनर ना कोर्ट थमकिबो वाफम द हाई मेघालय असि अतोप लैवाक सिंग फाउदुना ड्रग पुथोक पुसिन तौबदा मरुओइबा मफम अमा ओइना चटनरे ओइरिबा फिबम असि यामना मिपाइनिंगाई ओइ लोइनना मिकुप नाहुम सिंगना लैहौबा मथौ ताई हंदक्तसु इम्फाल द आर्मी मेजर ओइबा मियोय अमा ड्रग पुथोक पुसिन तौई हाइदुना फाखिबगी थौदोक लैख्रे पोरोमपाट DC लंबी फिबम चाद्रे लंबी मयाइदा गाड़ी पुथरे इम्फाल ईस्ट डिस्ट्रिक्ट की डिप्यूटी कमिश्नर ऑफिस कॉम्प्लेक्स की हेक ममांगदा लैरिबा मियामना पोरोमपाट DC रोड हाइना खंगरिबा से मरी लेनबसिंगना मिजेंग संगबीदबदगे लंबी की मयाइदा कोमजाउ सादुना लैबदगे असत अवोक तौरिबा मियामदा चाउना खुदोंग सादबा कया मायोकना हल्ले प्रेसिडेंट रामनाथ कोविंदना सजिबु चैराउबगी याइफा पाउजेल पिरकले मैतै सिंगी चही हौबा नुमित सजिबु नोंगपानबा चैराउबना लाकबदा इंडिया की प्रेसिडेंट रामनाथ कोविंद मणिपुर की मियाम मरुओइना मैतै सिंगदा याइफा पाउजेल पिरकले कॉलेज की महिरोई अमा हु चादुना सिरे लावर असम के बाजाली डिस्ट्रिक्ट की मनुंग चना लैबा पाठशाला द सही कुन खक्ता ngairiba naha ama masa mathanta hu chaduna sijakre haina पुलिस न फोंदोरकले लैखिद्रबा मियोय अदुदे बाजाली डिस्ट्रिक्ट की मनुंग चना लैबा आमदो विलेज तगे चिन्मोय दास ने महा पाताचार कुसीदा लैबा NH कॉलेज ता तरुक सुबा सेमेस्टर तमलिबा महिरोई ने रिपोर्ट की मतुंग इन विक्टिम से हौखिबा नुमित खरनी की ममांगदा महाके मयुमदा ज्ञान मांगदुना लैरंबा थेंगरकपा मतुंग महाकी फिबम सोक्सिलकपदगे इमुंग मनुंग लोकल हॉस्पिटल अमदा लाइकननबा पुखतखे मतुंग तारकपदा गुवाहाटी मेडिकल कॉलेज हॉस्पिटल दा होंगदोक्तुना लायंग पथाप सथकी अदुबु हॉस्पिटल अदुमक्तदा लैबाक पोकपा नुमित्ता लैखिदबनी हाइरे थौदोक थोकफम अदुदा सुसाइड नोट नचिंगबा अमता फंगबा ngamdabana करी मरमगी सिरिबनो हाइबा चपसाना खंगबा ngamdre अदुमकपु लैखिद्रबगे लीगल अमदी मेडिकल फॉर्मेलिटी सिंग पांगथोकलबा मतुंग अरोइबा मथौंग मंगम पांगथोकनबा असि भागचांग इमुंग मनुंगदा खुसिनखरे हाइरे अरोइबादा ताबिरिबा पुमनमकपु थागतचरे।